ꯑꯋꯥꯊꯕꯤ ꯊꯪꯕꯅꯦ ꯁꯤꯅ ꯀꯩꯅꯣ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯨꯒ ꯀꯣꯕꯤ ꯃꯪꯒꯟ ꯑꯁꯨꯕ ꯑꯗꯩꯗꯤ ꯑꯩꯅ ꯉꯥꯔꯤꯒꯨꯝꯕ ꯇꯧꯊꯣꯛꯑ ꯉꯥꯔꯤꯃꯨꯛ ꯎꯗ꯭ꯔꯦ ꯁꯣꯀꯣꯕꯤꯗ ꯆꯥꯕ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯄꯤꯛꯅꯤꯛ ꯂꯥꯛꯑꯒ ꯁꯣꯀꯣꯕꯤꯗ ꯇꯧꯗꯧꯅ ꯃꯥꯏ ꯂꯩꯁꯦ ꯆꯤꯛꯊꯠꯈ꯭ꯔꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯇ꯭ꯔꯤꯉꯩꯗꯀꯣ ꯈꯣꯏꯕꯥꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯑꯦ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯋꯥꯔꯦ ꯇꯟꯗꯅꯀꯣ ꯆꯥꯛ ꯐꯟ ꯊꯣꯡꯉꯒ ꯂꯝꯍꯥꯡꯗ ꯆꯥꯎꯔꯁꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯃꯄꯥꯟ ꯊꯣꯛꯂꯛꯏꯀꯣ ꯃꯄꯥꯟꯗ ꯂꯩ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯔꯛ ꯑꯝꯗ ꯀꯨꯏꯔꯦ ꯃꯄꯥꯟ ꯊꯣꯛꯇꯕ ꯌꯥꯝ ꯆꯤꯜꯂꯨꯔꯦ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯃꯆꯥ ꯑꯃ ꯂꯥꯛꯄꯅꯦ ꯏꯇꯩꯅ ꯄꯤꯛꯅꯤꯛ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄꯅꯤ ꯌꯨꯝꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯐꯖꯅ ꯊꯣꯡꯉꯦꯗꯅ ꯌꯨꯝꯗ ꯆꯥꯕꯁꯨ ꯌꯥꯕ ꯆꯥꯛ ꯏꯟꯁꯥꯡꯅꯦꯕ ꯑꯗꯨꯝ ꯊꯣꯡꯉꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯎꯁꯦꯅ ꯗꯦꯜꯂꯤꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯋꯤꯟꯇꯔꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯁꯥꯒꯠꯄ ꯍꯧꯔꯛꯑꯕꯅꯤ ꯑꯗꯨꯒꯤ ꯑꯩꯈꯣই ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯑꯝꯇ ꯌꯨꯝꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯍꯪꯒꯥꯝ ꯊꯣꯡꯉꯒ ꯆꯥꯗꯕꯗꯣ ꯍꯪꯒꯥꯝ ꯊꯣꯡꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯑꯗꯨꯗ ꯑꯝꯇ ꯋꯤꯟꯇꯔ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯤꯗ ꯇꯧꯍꯧꯒꯦꯅ ꯑꯩꯈꯣꯏ ꯂꯥꯛꯏꯅꯤ ꯑꯣꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯣꯔꯛꯏꯁꯦ ꯀꯩꯅꯣ ꯌꯦꯡꯉꯤꯅꯁꯤ ꯃꯊꯪ ꯄꯨꯊꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯁꯤꯅ ꯄ꯭ꯂꯦꯠꯁꯦ ꯗꯤꯁꯄꯣ ꯄ꯭ꯂꯦꯠ ꯇꯧꯖꯔꯅꯤ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯄꯣꯔꯛꯑꯦ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛꯁꯦ ꯈꯨꯗꯛꯀꯤ ꯄꯤꯛꯅꯤꯛ ꯍꯥꯏꯇꯥꯔꯦ ꯈꯨꯗꯛꯇ ꯁꯤꯟꯖꯜꯂꯛꯄ ꯄꯤꯛꯅꯤꯛꯅꯤ ꯑꯩꯅꯅꯦ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯅꯤꯡꯉꯛꯄ ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯔ ꯂꯥꯛꯏꯅꯦ ꯍꯣꯠꯀꯦꯁ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯑꯗꯩꯗꯤ ꯃꯊꯦꯜꯁꯨ ꯈꯔ ꯌꯥꯝꯃꯦ ꯕꯦꯛ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯌꯥꯝꯅ ꯑꯩꯅ ꯁꯤꯗ ꯑꯃ ꯇꯤꯐꯤꯟ ꯑꯃ ꯍꯣꯠꯀꯦꯁ ꯑꯅꯤ ꯂꯩꯔꯦ ꯃꯐꯝꯁꯤ ꯑꯩꯒꯤ ꯊꯛꯅꯕ ꯑꯃ ꯂꯩꯔꯦ ꯀꯣꯝꯂꯥ ꯑꯃ ꯂꯩꯔꯦ ꯁꯦꯝ ꯑꯃꯒ ꯊꯥꯡꯁꯨ ꯄꯣꯔꯛꯑꯦ ꯁꯤꯁꯤꯗꯤ ꯑꯩꯅ ꯁꯤꯗꯤ ꯈꯟꯅꯕ ꯌꯥꯎꯕꯗꯤꯀꯣ ꯁꯤꯁꯦ ꯄꯨꯔꯛꯄꯅꯤ ꯃꯥꯒꯤ ꯁꯤꯅ ꯗꯤꯖꯔꯠ ꯑꯣꯏꯗꯣꯏꯅꯤ ꯗꯤꯖꯔꯠ ꯁꯤꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯩꯅꯣ ꯇꯧꯔꯁꯤ ꯍꯥꯡꯗꯣꯛꯑꯁꯤꯔꯥ ꯍꯥꯡꯗꯣꯛꯑꯣ ꯃꯁꯤꯅ ꯁꯤꯡꯖꯨꯒꯤ ꯃꯊꯦꯜꯅꯤ ꯁꯤꯁꯨ ꯍꯥꯟꯅ ꯇꯣꯠꯂꯛꯑꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯎꯠꯂꯛꯑꯁꯤ ꯇꯧꯔꯣ ꯌꯥꯏꯗ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯀꯩꯅꯣꯝ ꯆꯥꯕ ꯂꯥꯛꯑꯦ ꯄꯤꯛꯅꯤꯛ ꯑꯃ ꯌꯥꯎ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯥꯁꯨ ꯆꯥꯒꯦ ꯍꯥꯏꯌꯦ ꯁꯤꯡꯖꯨ ꯇꯣꯠꯁꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯁꯤꯅ ꯑꯋꯥꯊꯕꯤꯀꯣ ꯑꯋꯥꯊꯕꯤꯒ ꯑꯋꯥꯊꯕꯤ ꯑꯁꯪꯕꯗꯣ ꯑꯋꯥꯊꯕꯤ ꯑꯁꯪꯕꯅꯦ ꯁꯤꯅ ꯀꯩꯅꯣ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯨꯒ ꯀꯣꯕꯤ ꯃꯪꯒꯟ ꯑꯁꯨꯕ ꯑꯗꯩꯗꯤ ꯑꯩꯅ ꯉꯥꯔꯤꯒꯨꯝꯕ ꯇꯧꯊꯣꯛꯑ ꯄꯣꯔꯛꯑꯦ ꯉꯥꯔꯤꯃꯨꯛ ꯎꯗ꯭ꯔꯦ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯐꯖꯔꯦ ꯋꯥꯎ ꯇꯥꯔꯦ ꯁꯤꯡꯖꯨ ꯕꯦꯁ ꯁꯤꯡꯖꯨ ꯇꯥꯔꯦ ꯃꯊꯦꯜ ꯎꯠꯂꯛꯑꯒꯦ ꯆꯥꯛ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯁꯤ ꯈꯣꯏꯕꯥꯅꯤꯒꯤ ꯆꯥꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯟꯖꯥꯡ ꯂꯣꯏ ꯇꯧꯔꯁꯦꯅ ꯉꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯁꯄꯤꯁꯦꯜ ꯁꯤꯅ ꯆꯒꯦꯝꯄꯣꯝꯕ ꯑꯩꯗꯤ ꯕꯤꯝ ꯄꯣꯝꯃꯤꯅꯤ ꯆꯤꯛꯀꯟ ꯈꯔ ꯉꯧꯕꯅꯤ ꯑꯣꯀꯦ ꯁꯤꯈꯩꯁꯤꯅꯦꯀꯣ ꯆꯥꯗꯣꯏꯁꯦ ꯌꯥꯝ ꯅꯠꯇꯦꯗ ꯁꯤ ꯄ꯭ꯂꯦꯠꯁꯦ ꯇꯩꯊꯣꯛꯄꯤꯔꯛꯑꯣ ꯁꯤꯅ ꯑꯩꯒꯤ ꯊꯛꯅꯕ ꯊꯣꯏꯕꯤꯒꯤꯗꯤ ꯅꯠꯇꯦ ꯖꯤꯔꯣ ꯁꯨꯒꯔꯅꯤ ꯗꯥꯏꯠ ꯀꯣꯛꯀꯤꯕꯨꯗꯤ ꯁꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯁꯤꯒꯨꯝꯕ ꯊꯛꯅꯕꯁꯦ ꯇꯩꯊꯣꯛꯑꯒꯦꯀꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯁꯤꯗꯩ ꯆꯥꯛ ꯂꯩꯔꯦ ꯍꯧꯔꯒꯦ ꯏꯟꯖꯥꯡꯁꯦ ꯁꯤ ꯍꯥꯟꯅ ꯃꯍꯥꯎ ꯇꯪꯉꯒꯦ
Chagempomba. Taste kam ta tarak te ko. Hao bra. Hao. Yunggi ka ba? Yunggi do. Ndu ma cha mani. Tin yo le di. Na Singju so ong cha ro. Ka nang gi min brek. Ai ya le ai dum cha ja ge nang kan Singju cha ro. Nuai tiêu. Ndu le. Hao ba? Chung ta yak bra. Ya ai thum. Sa ka to ra. Singju je to la ga. Singju di. Wa ta bi Singju cha da kui re ka. Nang yam sa bra. Nang yin na kong da sa ngang e. Hao ge? Sa ba ma le da ho ni yam. Nung sa ai ni. Ai nung sa kam ta phang tri. Nung sa lo shin le. Ngang ba dum. Khá ngang. Ta. Chỉ có đây. Chỉ có một taste rồi. Biết phải. Chỉ có làm tăng taste rồi. Chỉ cần chịu boneless cái tẹp tàu rồi cái này, bằng nó tàu rồi mà. Ai đi mà ruồi bự cho nên mình mới nó bon, cái phần nó tháp chân lại. Đúng rồi. Đúng rồi. Chả đây là cái. Đây chắc sẽ đây đấy. Sao chứ? Sao lại? Hầu gì cả quay. Kiểu sao rồi đấy? Cái sao luôn rồi bà? Chắc sao rồi đấy? Sang sao rồi sẽ chúng ta gì? Next round chúng ta phải hay ra cái round. Xem ra chưa? Dessert. Sẽ học cái cái nó hấp dẫn là xem bà. Cái yogurt ta. Có yogurt ta. Biscoff. Cái biscuit hấp dẫn là xem bà đúng bà. Cheesecake đi cái hay quá. Thế, hảo không? Sao? Đây rồi đó. Hảo, hạt đúng trái này, chỉ cần chỉ yam trái một con. Hảo quá. Hảo quá. Bay, đi cô là kìa. Biết đi. Cho anh tôi. Hảo quá. Nice. Cheesecake đi bạn. Nó mà cheesecake tôi thấy xin cái tăng không? Còn tao bra healthy rồi bro. Cái gì? Còn nó nữa flavor này nó quá. Chỉ mì nhám không yêu đúng mà. Biscuit hấp dẫn là căng hạt. Vùng theo thầm này có. Overnight rồi đi. Ngang nó xem mà cái nó là sao bạn? Là được thấy. Thế anh ngang ngang xin đua mình tụi mình đây đã. Cái có xây như thế nào? Cái saman. Cái surrounding. Ăn thoải lên. Ngang cả lên mình chắc đấy. Xí sao nên phải giờ cái nào vậy? Hả? Phải giờ nó xí là. Sao? Sao ya đấy? Okay. Hồi ngày xí picnic xí last scene jauh selesai. Jadi si hay si sasa laga. Coba ni macam ni dia bukan. Ada masih saya hilang mina kita di top tu masih dress si sorga si last scene kita kita tahu leh. Suruh hong tahu leh. Thế biết? Muốn coi nó không đùa mi đâu. Dress cái gì? Transition đi. Saya lah kalau dia jaket ketong lo lelaki ni bukan. Kita sudah macam ni. You know that. Traditional hay được rồi. Mani. Mấy tê bị trôi là tao rồi đấy. Anh bỏng giờ bị anh favorite này bỏng tê bị trôi. Hay gì em hầu đúng rồi còn thế. Nó soi cái nó tao không gì ta. Mấy tê bị trôi là cái không thật có sẽ. À. Nãy cái mà nào rồi mà. Cái mà nào rồi chứ. Sampra cái thùng cái gì mà nó xin khai ra đi. Em bao giờ khô cái đó? Ibu tu kalau. Kalau. Anh thấy thế nào? Cái đó tao rồi. Bên nằm hạt rồi. Khô.
ꯑꯩꯁꯤ ꯈꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯨꯏ ꯃꯐꯝꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯎꯆꯦꯛ ꯈꯣꯡꯕ ꯃꯈꯣꯟꯅꯤꯅ ꯐꯖꯅ ꯄꯥꯏ ꯎꯆꯦꯛꯁꯦ ꯆꯥꯒꯦ ꯏꯪꯁꯜꯂꯛꯑꯦ ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯃꯤ ꯈꯔꯗꯤ ꯒꯥꯔꯤ ꯊꯧꯖꯟꯅꯔꯦ ꯀꯃꯥꯏꯅ ꯊꯧꯖꯟꯅꯔꯦꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯌꯦ ꯁꯦꯠꯐꯝ ꯂꯩꯇꯕꯅꯤꯅ ꯄꯥꯔꯛꯁꯤꯗ ꯂꯥꯛꯑ ꯁꯦꯠꯇꯣꯛꯄ ꯃꯤꯁꯨ ꯈꯔ ꯎꯖꯁꯅꯣꯅꯀꯣ ꯌꯦꯡꯉꯛꯑꯦ ꯑꯩꯅ ꯍꯥꯎꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯄꯥꯔꯛꯇ ꯃꯩꯇꯩꯒꯤ ꯐꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯀꯥꯟꯗ ꯊꯣꯛꯂꯛꯄ ꯑꯩ ꯍꯥꯎꯔꯦ ꯊꯨꯝꯕ꯭ꯔꯥ ꯊꯨꯝꯃꯦ ꯑꯦ ꯀꯩꯗꯧꯔꯒꯦ ꯂꯩꯖꯈ꯭ꯔꯦ ꯌꯥꯝ ꯀꯟꯖꯈ꯭ꯔꯕ ꯏ ꯊꯣꯛꯑꯦ ꯌꯥꯝ ꯀꯟꯅ ꯌꯥꯔꯦ ꯑꯩ ꯇꯟꯅꯦ ꯅꯣꯁꯥ ꯇꯥꯔꯦ ꯑꯩ ꯅꯨꯄꯥ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯂꯥꯛꯑꯒ ꯐꯩꯗꯀꯣ ꯂꯩ ꯆꯤꯛꯈꯥꯏꯈ꯭ꯔꯦꯕ ꯆꯤꯛꯈꯥꯏꯒꯦ ꯍꯥꯏꯕ ꯂꯩ ꯆꯤꯛꯄꯗꯨ ꯀꯩꯒꯤ ꯀꯩꯒꯤꯅꯣ ꯑꯩ ꯕ꯭ꯔꯣ ꯍꯤ ꯑꯩ ꯋꯥ ꯉꯥꯡꯉꯔꯦ ꯁꯣꯀꯣꯕꯤꯅ ꯍꯦꯛꯇ ꯇꯧꯗꯣꯏ ꯌꯦꯡꯉꯨ ꯆꯥꯕ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯄꯤꯛꯅꯤꯛ ꯂꯥꯛꯑꯒ ꯁꯣꯀꯣꯕꯤꯅ ꯍꯦꯛ ꯇꯧꯗꯧꯅ ꯃꯥꯏ ꯂꯩꯁꯦ ꯆꯤꯛꯊꯠꯈ꯭ꯔꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯑꯩ ꯆꯪꯉꯥꯏꯗꯀꯣ ꯑꯩ ꯆꯥꯕ ꯍꯦꯛ ꯍꯧꯕꯒ ꯑꯩ ꯅꯨꯄꯤ ꯌꯦꯡꯉꯥꯏ ꯆꯤꯛꯀꯣꯡꯉꯩ ꯀꯩꯕ ꯑꯩ ꯅꯨꯄꯤ ꯌꯦꯡꯉꯥꯏ ꯆꯤꯛꯀꯣꯡꯉꯩ ꯑꯩꯅ ꯃꯩꯇꯩ ꯗ꯭ꯔꯦꯁꯀ ꯁꯦꯠꯆꯜꯂꯨꯕꯗ ꯃꯥ ꯉꯥꯎꯗꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯉꯩꯗ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯗꯤ ꯄꯤꯛꯅꯤꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯗꯣꯔꯦ ꯌꯨꯝꯗ ꯂꯩꯇꯨ ꯂꯣꯏꯁꯜꯂꯁꯤ ꯇꯤꯁꯨ ꯎꯝꯃꯦ ꯇꯤꯁꯨ ꯌꯥꯔꯝꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯇꯥꯡ ꯁꯤꯖꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯕꯥꯏ